Senja thumjagi thawong phongdokduba kasargi oza ama Sina Fangle Assamgi Kasar district laiba Ozanagar LP School the head teachers in charge oina laiba Arindam Kundu kawa oja amana local education department da senja thumjagi thabak tawre haina phongdokluraba matung chingnaningai oiba mawngda oja si tha sigi taragani pa na manak nakpada laiba railway track da asibak chang oina fangle haina All Assam Primary Teachers Association AAPTA na phongdorakre AAPTA na phongdorakhibada oja Arindam Kundu na lairingai matamda local education department gi makok thongba authority singdagi akanba pressure pirakhiba laiki administrative procedure amadi vendor selection gi matangda makok thongba authority singna namfoda oja Arindam Kundu da makhoi gi gathang ilan khiba laiki oja asina sidringai numini gi mamangda Facebook da masamangna local education department gi miyot minai khang mangamdre amasung senja thumjagi thabak chawna tawre haina video thagalam khibasu laiki hari siba macha freezer da thamlamba mama fakhre angakpa thodok ama oina Japan gi chahi 35 rom surabi nupi amana mahak na hek pokchabi macha nupi siraba matungda chahi kunlom freezer da thamjilambagi maralda police na fakhre Tokyo police na phongdorakhibagi matungina chahi kunlom asiban macha nupi adu karigidamak freezer manungda hapchinuna thamlabano khangnaba wahang paun chathari hari India gi Hindu pumba hat kani ki halakre Laskar A Taiba ge deputy chief Saifullah Kasurina India ki Hindu pumba hat kani haina video amagi kuthangda chawna aki khangpirakre panba yabadi Kasuri chahi asigi haukiba April 22 da Jammu and Kashmir gi Pahalgam da lam koiba lakchaba miyoi 13 lom hat kiba dugi mastermind amasuni haina report asina makata na haidi Baraili gi mafam manida police ka khut thongna kre police ta chektum nungdum na thakre nongmai fawa kapkre kai hoba kholau sing laukre Uttar Pradesh ki Bareilly da I Love Muhammad campaign ga mari lainaba protest amada ngarang thokan ba mafam ani da hingsa thokna khuthokna bagi thodok sing thokkiba matung wangna ungkhatna kre Bareilly police na thagat kiba first information report FIR kaya marum da miyam na wathok oiba amasung yaningai oidaba kholau sing lawba amasung police officer sing da chektum nungdum amasung nongmaina fawba kaptuna attack tawrakpa yauna sathiba thabak kaya marum marik chumna palli police station Baradari da lokhatpa FIR da miyoi chaniyankhai romna yaningai oidaba kholau sing lauduna Slamia inter college tamna lakhi hairi ayaba piduna miyam punba thingba BNSS ki section 163 chalainaba police na honarakpada fibam adu hena sathirakhi miyam aduna chektum nungdum amasung acid thana hapa glass bottle singna police ta attack tawba horakhi amuka hena sathibadi miyam adugi maraktagi miyoi kharana police ta nongmai fawa kablaki haina FIR aduna haiki maduda police constable ani shoki masigi mamangda police station Premnagar da tonganba FIR amagasu tonganba thodo amagi wafam palli Akhtar Wali Gali Chaukuta miyoi chama yankhai chani adu Lakisa Elias Junait Ladim Khan amasung Munir Idrisi yauna Maulana Tauki Raja amasung atay kayagi maming report adu da palli Complainant Sub Inspector Pramod Kumar gi matung inapulliba miyam adu mifam adu pangthuklami amasung police tunglabada police ki mayakta lepna thorang toromki pulliba adu toknaba khanghallubada miyam aduna police ta oina handoknaba inba horaki thawdo adu da head constable Gurjit Singh Soki amasung constable Birkantagi uniform segai ki miyam adu kona taithokre amasung mafam adudagi chenkre haina police report aduna haiki Sunni Islam gi rebel gi Saki founder Ahmad Raja Khan gi Sudhang Saknai Raba Klavik amasung Itihad e Milad Council Chief Maulana Tauki Raja Khan Fakre amasung numitara gamangani judicial custody da thakre mahak fadringai gi mamangda Maulana Raja na administration da memorandum ama thajinaba mahak na honekibadagi haiba message ama thadokhi amasung mahaki mingda sizinaba letter ama sandokhi haiki masagi mamangda tha asida fed amasung unity utnaba I Love Muhammad campaign adu haukibani adubu campaign aduga mari lainaba protest sing na Uttar Pradesh ki mafam kaya da ungkhatnaba sing thoan kre miyam gi lambi amada board ching da I Love Muhammad haina haibagi damak maming panba mi ama amasung masak khangdaba miyoi taraga mangagi mathakta Kanpur da police na FIR ama lokhat kiba September 8 na watho asigi horakfamni madugi mayokta Hindu group singna yet ki Pakistan da Nepal amadi Bangladesh ta thokiba ihogum mi chamiyam na irang horakpa horakre Pakistan da Nepal amadi Bangladesh ta thokiba mi simina yauna thokiba ihogum pendra balaiba asigi miyam na iho horakre haina phongdorakli report asigi matung ina POK gi Kotli hariba mafam asida pendra balaiba asigi miyoi lising kaya lambi da tholaktuna iho horakhibada police na iho adu laksinaba honabada nongmai kapada asok apan
yaubadagi pendraba ihauroising amuka hena akanba mawngda ihau chatharakibani. Pakistan government na ihau adu laksinnabagidamak police 167 suba FC platoon POK da deploy tawkre. Pakistan gi POK da hawragliba ihau asi leiba asida poche gi mamal ka hena tangkhalakpa na singna thabak suba fanglaktaba amadi POK da leriba khani gi potlam sing makoina sijinnaningba mawngda sijinnaba yadabagi awaba kaya chawna chahi kaya gi mamangdagi mayoknaduna lakliba asi kokhanbiu haina hawrakiba ihau amani. POK da hojik hawriba ihau asi Joint Awami Action Committee na mapung oina sinuna pangthokpa ihau ni adubu ihau asi Sahaba Sharif amadi Asim Munir gi lengakna namthanaba araiba thawna puthoktuna honari tawbatabu Sahaba gi lengakna fana yamna ihau asi namthanaba honajarabasu hojik fawbagi oinadi mapung fana laksinba ngamdri haina su report asina makhatana phongdorakli. Nakal amarom da hawkiba chahi kayagi mamangdagi POK da leriba leiba asigi michamsingda Pakistan gi army na adumak ot naiduna lakibani. POK Khyber Pakhtunkhwa amadi Baluchistan hariba Pakistan gi lam ani asida achauba conflict kaya leiri haukiba pung kunmari gi manungdasu Pakistan gi army amadi Taliban Pakistan TTP ga khut thongnabada lalhaubalup asigi militant taragatare lom sikre nakalani gi marakta chawna khuthokna kibadu da Pakistan gi lanmi ahum henasu chawna so apan nangki haina report asina makhatana phongdorakli. Social media da wayan chathabagum tawribasi yamna laibak thibani. Pradeep Kumar Integrated Rural Development Service Organization IRDSO Wangjingna sinduna Child Right Protection haiba hiramda nongmagi oiba district level da khananinabagi thoram ngasi Thawbal Khetri Sanglen da pangthokre thoram aduda athoiba mithunglen oina saruk yakiba Manipur Commission for Protection of Child Right MCPCR gi chairperson Kaisam Pradeep Kumar na hai thabak ama tawbada phongdokpa yaba amadi yadaba kaya leiribani adubulamdam asida ngasidi Kepet warrior kayana maning tabna lobu makhuta paiduna social media da wayan chathabagum tawribasi yamna laibak thibani angangsingmu kadai fawa protection tawribage haibasi khannaba yai ngasidi laiba asigi angang amata protection leite hairaduna laiba asigi tungi laibak lepkadawriba angangsingbu ngakpi senbinaba amadi lamakhangda mangki danaba hotnaminasi haina sumhangna makhatana phongdoki ngasi khananainaba aduda IRDSO gi chief functionary Nonibala Naringbam District Child Protection Officer DCPO Thawbal Rovindro Salam amadi Lilong Police Station gi Women SI Saitaberti na mathang sitna thawramapu amasung akhanaba mithungsing oina saruk yaki. Child Welfare Committee CWC Technopol gi Member Secretary Darngam Khalingna moderator oiduna pangthokhiba technical session da Thawbal gi Women SI Irom Aingbina Child Protection Mechanism with special focus on child sexual abuse haiba hiramda CWC Kakching gi chairperson Kumari Nauremna ensuring child friendly redressal and rehabilitation mechanism haiba hiramda aduga Human Rights Law Network HRLM Manipur gi Assistant Director Thokchom Premla Tana Legal Safeguard for Children with special focus on child sexual haiba hiramda wangang nainaki ngasi gi khananinaba aduda SMC gi member sing women support group Oja amasung Meheroi Singh community elected club member sing asa amadi angawadi worker sing su saruk yaki nongmaiga konana ani fare police control room na ngasi thorak pacherol amada KCP noyon gi kedar ani fare makoidagi magazine ga konaba .32 gi pistol ama mobile phone ani fangle hairi faraba singdi Lilong Turel ahanbi mathak lekai dagi MD Mujibur Rahman nifuga mari amasung Naurem lekai Liwa lambi imoinu lairaktagi Soren Sangbam Bungcha Elias winner ni hairi numit 15 gi manungda paramilitary force lautho union hojik state sida lairiba tribal girls hostel singna thamjiliba paramilitary force sing asi lengana numit 15 gi manungda lautho haina all input student union AISU gi president Lanhang Bariamna thadorok pacherol na phongdorakli on input student union gi cherol asina makhata na hai hojik tribal youth council headquarter na Chalai Riba Tribal Girls Hostel Singda Lairiba Paramilitary Force Sing Asi Numitara Mangani gi manungda loina lauthokpiu Imphal da Mahai Masin Tamliba Manipur gi Tribal Mahairoi Singna Lairiba Girls Hostel Singda Paramilitary Force Laishin Bahaibasi Tribal Mahairoi Singi hak khongaunaba amasung namthabani Tribal Mahairoi Sing Asi state sigi arapa amasung manung hanjina laiba mafam kayadagi laktuna laiba leitaba Imphal da Lairiba Sandokpa yum singna thagi sel piraga lairibani Mairoi sing asigi mama mapa singna macha sing mumai masin tamhanba lau singu tawjabaga masagi imung manungi chana thakna bhona bagi mathakta Imphal gi asan ba yum singda ka wairaga lairiba macha singi thagi sel pibani maram aduna lengangna tribal girl hostel da thamjiliba paramilitary force sing asi lauthokpiu loinana AISU bu morally
physically support tawbiu haina makha tari. Makhut Lengluba angang ani fare semjin sajinba suti gi order thokpagi mayokta school education directorate na complaint torokpagi matungina police na juvenile oriba nupa macha ani faraga JJ Borta puthok laba matungda observation home da thamle haidi. Taiwan da landana ba Russia na China gi lanmi sing training piba hokre report. Taiwan da thuba matam da landaba yanabagi damak Russia gi lanmi sing na China gi lanmi sing training piba hokre haina report amana phongdorakli. London nagi fangba aronba report amagi matung ina Russia gi lanmi sing na China gi lanmi sing da khanana parachuting gi matang da training piba hokibani. Training asigi manung chana Taiwan da landaba matam da nongthak China gi lanmi sing na matau karam na parachute sizinaduna awangba mafam dagi chongthaduna tekta kaidana laimaida landing tawgadage haibana chingba makhal makha kaya gi training piri. Russia gi military na China gi military dagi power laiba heli adubu karigumba Taiwan ga lan songnaraklabadi China na Russia gi mateng tangai fadana tarakani loinana Russia na kulai kayasu China da pigani haidi. US na landarakpa yabagi mami ubada Venezuela gi citizens England gi sem sakre. US na Venezuela da landarakpa yabagi fibam urakpadagi laiba asigi President Nicolas Maduro na military sing tharang tawhan kibagal loina na micham miyam sulan gi damak sem sahan kre haidi. Report asigi matungina US amadi Venezuela laiba anigi marakta tha khara asigi manungda amuke hena chawna munarakibani. Trump ki lengak na Venezuela gi President Nicolas Maduro bu phawa ngamba mida sel gi manapi gani haina lauthokibasu laikhrabani. Loina na numit kharani gi mamang da US ki Navy sing na Venezuela gi ship sing da attack chathakibasu laikhrabani. US na Venezuela da kham thengna sauriba asi laiba asigi President Nicolas Maduro masamak yauna drug ki achawba lalon iti ki thabak tawi. Loina na America da lona thupna drug thajilaktuna laiba asigi naha kaya mayai ka bachinja ki ipakta tawhanduna thamnaba honai haina chawna maral siduna lakhibani haidi. Chayol amagi manungda US na Venezuela gi samudra gi lam yauna mafam kaya da landana ba thaurang tawkre aduba hojik fawagi oinadi Venezuela da landana ba President Donald Trump na order pirakpadi leitri haina su phongdorakli.